खुलुमजरी नुमिदांग वायरमगी नॉर्थ ईस्ट विंडो न संदोकचबा मणिपुरी की पाव मीटिंग ताबिरिबा पुनमपु तरामना ओक्चरी ngasi infal da phongkiba huye lampaw amadi naharol gi thodanggi editor gi ayaba lawjaraga pawse ashida phongkiba maru oiba pawsing pathokchari ahanbada local news pathokchari naga taruk fakhibagi case NIA da sinaragani chief minister yanaba puraktiba fawba economic blockade handokloi UNC कुकी सिंह फजन खिबा नागा तरुक अथुबा मतमदा थिदोक्तुना फंगनबा होटनागनी अमदी केस असि NIA दा सिनारगनी हाइना चीफ मिनिस्टर ना UNC गी मिहुत कांगबुदा थाजाबा पिरखरे वाफम असि ngasi चीफ मिनिस्टर होम मिनिस्टर डिप्यूटी CM अमदी MLA सिंह यावना UNC गी मिहुत तरुक लोइनाना कुकी खुलाई पाइबा सिंह ना फजन खिबा नागा तरुक की लंगलाल नंगजिन अथुबदा खंगदोकनाबा CM गा उनारुरागा थादोरकपदा पाउमी सिंह दा UNC गी वाइस प्रेसिडेंट एन गोरमैना फोंदोखरे महाना मखाताना हाइखिबदा कुकी खुलाई पाइबा सिंगना फाजिन खिबा मिचम तरु अदु हिंगना नत्रगा सीना अथुबदा थिदोक्तुना मियामदा सिनारगनी हाइबगी थाजाबा चीफ मिनिस्टर ना पिरकले चीफ मिनिस्टर गी वाफम असि थबकता ओंथोकनी हाइबगी थाजाबा UNC दा लै UNC गी माइकेदगिसु लेंगाकना तौरिबा थबक सिंगदा थाजाबा थमली हाइरदुना लेंगाका पुन्ना चटमिनरगदी अथुबदा मिचम सिंह अदु खंगदोकपा ngamgani amadi tangdu leitaba oirakani hainasu phongdokhi hauzik national highway da chathariba economic blockade asi hauzik nakal ani gi marakta leinaba matter asi solve tawrabadi handokani chapsaba numiti khanghalakte hairi chief minister 𝐻𝐸𝐸 gi maikaidagi naga taruk fajin khibagi case adu mathakta haukiba me 16 da sakhangdaba singna church luchingba ahum nongmaina kaptuna hatkibagi case adusu NIA da sinarani haibagi wafam phongdorakhi me 13 dagi thiwa khangdana leiriba nagataru adu kannaba security operations athaduna lakhi haiba wafam su phongdorakhi state asida mahausagi fibam da hanjin handuna santi leiva lamdam ama ohenna ba hotnabada kangrup khudimakna sarkar da mating pangbiu haina so appeal tawrakhi ngasi CM ga unaduna wari sanakiba aduda UNC gi president NZ Lohor vice president N Paugal Golmai N Adani Mau Samson Remai KS Palrio former president AC Thotso Amadi Manipur Sarkar gi CM deputy CM Losi Dikho home minister Govindas Konthozam Amadi Naga MLA Singsu Sarugyaki Tumduna lairanu haiduna chief minister gi bangloda thomjeluba youth congress ki thongi mari police na fajin khre tumduna lairiba chief minister amadi home minister fam thadou BJP hataw manipur bachau tumduna lairiba chief minister hogatlu haiba kholau amadi placard kaya sizinaduna manipur pradesh youth congress kaya committee na sinduna chief minister gi banglo gi getta thomjinduna khongjang changsin khre ngasi nungthil pung aniga minute kuntra tarakpa matamda manipur pradesh youth congress committee gi president wahengbam anand amadi atai youth kayana makhuta placard kaya paiduna amadi kholaw kaya lauduna CM banglo tamna changsilakhiba khongjang aduga mari leinana wahengbam anand na haikiba dasu nomduna lairiba praja singbu ngamokum halaklaba matam asida chief minister amadi home minister na kayam kuina tungduna laikhiga dauribano state asida rule of law amata laitabra armed militant singi makhada laiva laingak ama oirabra luchingba singna sakti dabu mitanari ngeida lamdam asida laiminariba yalhau furup amata gi wakhal khanbiraktre maram asina iramdam asi nongma natraga nongmadi mutkragani BJP laingang lotna hatpasu hatpa makhoi masana yana sizarage haiba kholau asi khongjang aduda laukhibani loinana khongjang adubu state force na matam chana laksin khibaga loinana MPYCC gi president yauna khongjang roi ahum punna miyoi mari Imphal police station da phaduna puki hairi amaronda manipur pradesh youth congress committee president yauna miyoi mari tongan ba BNS section pankre Thaudok aduga mari lainana CLP leader K Mega Chandrana Imphal West ASP unaruraba matung paumi singda phongdokhibada laingak asi da thokliba irang asi loishina bagidamak MPYCC na CM bangloda khongjang changsinbada makhoi mari fatkibani makhoi gi mathakta non valuable FIR panba maramna ngasi court ta puthok lagani
Maram aduna court oina thengnaragani haiba wafamsu mahakna makha tana phongdokhi. Ngasigi thogdok aduga mari lainana Congress babanda pangthokiba paumi singa unaba amada Manipur Pradesh Youth Congress Committee MPYCC gi Vice President 𝐶𝐢𝐯𝐞 𝐍𝐞𝐰𝐬 thongdokibada hauzik thokliba irang asi loishinbiu haina lenga ki luchingba ama oiriba CM gi banglo tamna khongjang changsinbada MPYCC gi President yauna miyoi mari Manipur Police na fajinkiba adu athubada thadokpirau amadi haujik lamdam asida thokliba irang asi lengakna loishinduna mahousagumna tangdu laitaba punsida hanjin hanbiu haina su phongdokhi. Myanmar gi ngamkhai lansilubani haiba IRB person ani KNV na faraga Assam Rifle da sinaragle. Tha asigi tara humdoida Scotland amasung Kozhim da thokiba ambush ki thodok matungda Naga amasung Kuki anina nakal animaki miyoi khara fajinduna thamlaga hauzik fawada thadok tabadagi achauba wathok oirakli ngai chairakta Myanmar gi ngamkhai lansinduna sangsilubani haiba IRB gi person anibu Myanmar da base tauba KNV gi militant singna fajinduna thamlubadagi Tharak hungatna rure thodok asigi matangda pauche asina fangba report ki matung inna ngarang ayu pung 10 rom tarakpada Kamjong district ki police station konba sakalok khairomlang hairaga su khangna ba Ramphoi village da hangba post deploy tauba 10-11 IRB gi person ani mafang khangdana mangkhibani hairi makhoi ani Indo Myanmar border paringi Chachar police station konba Huimin thana manaki border pillar number chamadagi chamaga ani fawbagi manakta hangba sakalok khairongam temporary refugee camp ta chatkani haina thokibani hairi Hairiba kem asi Myanmar da military hutagi lengak lakpadagi lanjen narakhiba leibak adugi miyoi singna changjafam lawrakliba mafamni hairi makhoi anina Maikai adom da changkraba matungda makhoi gi mari makhong amata fangba ngamlaktabadagi Kamjong district police amasung makhoi gi post ki officer amadi personnel singna mipainaru bani hairi makhoi anegi khongul liwa haurakpada ngarang numidang wairam pung 3 rom tarakpada personnel ani asi 11 Assam Rifles da KNB na Kangbuna khusin narakre hairi makhoi ani bu khusin naraklaba matung ngarang numidang pung 3 rom tarakpada IR na amuk hanna Chachar police station da khusin narakre hairi report asina makhata na haibada Myanmar gi ngamkhai lansilubadagi KNV gi khutta taruraba IRB gi rifleman ani dugi maming Tholai-mung tangkhul amasung Parsan anal kawi hairi Mathangda National News pathokchari BJP na miyam gi khusumanbu thage instrumental gi mawongda mutnaba honare khage Numit nipani gi manungda ahumrak shuba oina ngasi BJP na luchingba union lengakna thawgi mamal hengat halakhiba bu yaningdaba phongdokladuna Congress President Malik Arjun Khagena miyamgi Khusumanbu BJP gi lengak asina thagi instrument gi mawongda mutnaba honare haina maral sikre Khagena hai mamangda malem gi oina crude oil gi mamal hantharakpa matamda BJP lengak na miyamda masigi khudongchaba phanghankhide US na selfie duna laikhraba Modina matam aduda khangjinadaba saduna tumina leishinkhibani ngasidi leibak asida petrol gi mamal lupa chama hele crude oil gi maman hantharakpa matamda khangshin usinadana laithoklaga ngasi lan gi chaitheng fanglaba matam sidadi BJP gi lengak asina hobe mikhal pangthoklaba matungda mikhal hek loikibaga lan gi chaitheng lengak na puduna laklibani haiduna thaw gi mamal hengat halakhibani Khagena makha taraduna atopa leibak kayada thawgi mamal asuke matik wangkhatkrabani India gi di hairiba leibak sing adudagi thawgi mamal tana yolibani haina center lengak na phongdokkiba wafam sing miyamda namthak tawbani langi chaitheng fangba haurakpa matamda leibak kayagi lengak singna makhoi gi micham miyamda
सेमिटलोन की चैथिंग फंगदनबा खोंगथांग लौखटखिबा लेख्रे वेस्ट एशिया की लान हौरकपा मतमदा सेमिटलोन की चैथिंग पीरे खंगलबसु इंडिया के स्टेट अमसुंग यूनियन टेरिटरी मंगा की मिखल लेबना मरम ओइरगा पीएम मोदी ना मियामदा वाबिगनु करिसु तौरोय हाइना मचिन थीदुना लाखी मोदी ना मचिन थीरिंगैदा इटाली लेंगाकना थाउगी एक्साइज हंथाहनकी ऑस्ट्रेलिया लेंगाकशु एक्साइज ड्यूटी हंथाहंदुना पेट्रोल की ममल लीटर दा लुपा 13 रोम हंथाहंदुना मियामदा खुदोंचादबा मायोकना हंदनबा होटनकी जर्मनी लेंगाकशु थाउदा लौबा टैक्स हंथाहंदुना पेट्रोल लीटर दा लुपा 19 दगी 18 फाउबा हंथाहनखिबा लेखी हाइरिबा लेबाकसिंग असिदा नतना यूके अमसुंग आइलैंड लेंगाकशु क्रूड ऑयल ममल हेंगलखिबगी चैथेंग मियामदा फंगहंदनबा होटनखिबा लेखी इंडिया की मियामदी बीजेपी की लेंगाक मखादा लैरुबना मरम ओइरगा लाइबकथिबा हाइबदु ओइरे मिखलगिदमक मियामना मांगबा ड्रामा तौबा लोइरगा मिखल लोइखिबगा नुमित निपानीगी मनुंगदा थाउगी ममल अहुमलक हेंगलहलखरे खोंगथांग असि लेबाक असिगी लाइरबा सिंगदगी थागी ओइना इंस्टॉलमेंट नाइना खुसुमन मत्तुना लेंगा की अहोबा मेंखटनबा होनबनी इंस्टॉलमेंट नाइना मियामदगी सेल मुत्कदौरिबा असि कनादा कानाहनगदौरिबनो हाइबदु मोदी लेंगांगना मियामदा खंगहल्लु हाइखी सोनम नमसामा उनोरेरी कोकोशनी हाइजक्रे लेंगाकना नहास सिंगी खोलाउ तागदबनी एनवायरमेंटलिस्ट अमसुंग एजुकेशनलिस्ट अमा ओइरिबा सोनम वांगचुकना ngasi ऑनलाइन कॉकरोच मूवमेंट असिदा सपोर्ट तौरदुना महाक मसामक ऑनोरी कॉकरोच नि हाइना लाउथोख्रे मसिदा सुनत्तना लेंगाकना नहास सिंगना पिरकलिबा खोलाउ असिबु तागदबनी हाइना तक्षिनखी डिजिटल फॉर्मेट नहास सिंगी माइकैदगी पेंदबा उलगलिबसिंग असि नमथाबगी महुत्ता लेंगाकना नहासिंगना पुखलकलिबा वाफमसिंग असि लोइशिंदुना नैनाबगी मतम ओइरे कॉकरोच जनता पार्टी हाइना मिंगथोनबा ऑनलाइन कैंपेन असिना कॉकरोच की मचट असि लौरदुना पेंदबा अमसुंग यानिंगदबा उत्पगी पैरासाइट अमा चथरकपनी मरु ओइना इकुई कुइजिंगै सुप्रीम कोर्ट की चीफ जस्टिस सूर्या कताना लेबाक असिदा लैरिबा नहासिंग असि सोशल मीडिया दा कंप्लेन तौबा आरेंबा कैंपेन अमनी कॉकरोच कुंबनी हाइना चांगदमनरखिबनी वाहै फौदोरुबा अदुगी मतुंग ऑनलाइन कैंपेन असि लाखिबनी हौजी कॉकरोच जनता पार्टी के फॉलोअर मसिंग असिना लेंगा पाइरिबा बीजेपी गा हेना हेंदुना लैरी वांगचुकना लेंगाकता तक्सिंदुना पाउजल पुरकलिबा नहासिंग असिगे पाउ लौसिंगदबनी हाइखी थाउगी सप्लाई मपुम फाना लई अवाटपा असि मफम खरगनी इंडियन ऑयल लेबाक असिगी ख्वाइदगी चौबा ऑयल मार्केटिंग कंपनी अमा ओइरिबा इंडियन ऑयल कोऑपरेशन लिमिटेड ना ngasi सेंगदोरकपगी मतुंग इना लेबाक असिदा पेट्रोल अमसुंग डीजल गे अवाटपा लैते मतिक चाना लैरी थेंगनरिबा अवाटपा सि पाउसिंग असि अखनबा रिटेल आउटलेट खरादा थेंगनबनी मपुंग ओइना अवाटपा लैते हाइरी कंपनी असिगी माइकैदगी पुथोरकपा चेरोल अमगी मतुंग इन्ना हौजिक थेंगनरिबा फिबम असि अखनबा थाउगी स्टेशन खरा खक्तनी लोइनना मसिसु लोकल डिमांड सप्लायर इम्बैलेंस अमसु रीडिस्ट्रीब्यूशन ऑफ सेल गी मरमनी हाइकी थाउगी डिमांड हेंगलकलिबा मफमसिंग असि सीजनल गी ओइबा मरमसु याउरी लौरोक पंथागी ओइबा मरमना डीजल कंज्यूमर असि हानादगी हेंगलखी प्राइवेट स्टेशन खरादा ममल वांगबदगी मफम हाइदोक्तुना पब्लिक सेक्टर यूनियन की आउटलेट सिंगदा चट्टुना थाउ लैनबा होनारकपनसु डिमांड हेंगलकपनी कंपनी असिना मखाताना फोंदोखिबदा इंस्टीट्यूशनल अमसुंग कमर्शियल डिमांड असि पब्लिक सेक्टर के ओइबा थाउगे स्टेशन सिंगदा हानादगी यामना हेंगलकली मरमदी कंज्यूमर सिंगना प्राइवेट ऑयल पंप सिंगदा रिटेल ममन हेंगलकपदगी ओइरकपनी था असिगी अमदगी कुनिथोय फावदा थाउ योनबगी चांग असि ममांग
chahiga yengnarubada ka hengatki maramdi masi malemgi oina hauzik leidiba thaugi fibam asinasu oigani petrol gina chada taramari amasung diesel gina chada taranipan hengalakli लोशिलकदा इंटरनेशनल न्यूज पाथोकचरी पाकिस्तान के आर्मी चीफ मुनीर ने इराल की अराचिंगाव उन्नदुना वेस्ट एशिया की लान लोशिनबा खनखरे पाकिस्तान के आर्मी चीफ ओरिवा फील्ड मार्शल आसिम मोर्दीना इराल द चत्तुना लेबाक अदुगी फॉरेन मिनिस्टर अब्बास अराचिगा उन्नदुना वेस्ट एशिया द थोकलिबा लान असि लोशिनबा अमदी मफम अदुदा मतम सांगना तंगदु लेताबा फिबम अमा लेनबगी मतंगदा पुन्ना वारी सानखरे पाकिस्तान के आर्मी चीफ मुनीर गरांग तेहराना दा थुंखिबनी महाकी खोंचेट अदुना यूएसए अमसुंग इराल की मरक्ता लान चथरकलिबा असि लोशिंदुना इंग तप्पा फिबम अमा ओहेन्नबगी यामना मरु ओइबा खोंचेट ओइखी मुनीर बु एयरपोर्ट तगी इराल की इंटीरियर मिनिस्टर इस्कंदर मोमेनीना ओखी पनबा याबदी पाकिस्तान के इंटीरियर मिनिस्टर मोसिल नगाविर मांगजोंगना तेहराना दा थुंखिदुना इराल की मकोक थोंबा ऑफिशियल सिंगा वारी सानाबा हौरम रबनी हाइना पाकिस्तान लानी की माइकैदगी फोंदोरकली ngasi social media da iral lenga ki maikaidagi phongdorakba wafam amada murnina teharana da arachinga unaduna west asia gi security peace amasung stability faganaba amadi makhata na khud thoknaba adu lepnabagi matangda diplomatic ki oiba khongthang kaya gi matangda khana naina ki hairi इराल लेंगांगना चलाइबा IRNA न्यूज एजेंसी की रिपोर्ट अमदा लुचिंगबा अनिगी वारी अदु ngarang numidag athengba fawba chathaki hairi asim munni gi khongchet asi tha amagi manungda handaki asi tharaga anirak subani lan asina maram oiduna engine gi awatpa amasung income gi तंदु लेतादबा फिबम अमा मालेम पुंबा असिदा US अमसुंग इराल गी मरक्ता चथरिबा लान असिना पीरिबा चैथेंग अदु लान लेफन दुना हंदोकनबा होनरी लान अदु लोशिनबा गल्फता लेरिबा अतोपा लेबाकसिंग अमतना मेडिटरी ओयु हाइबा याखिदबनी मरमदी गल्फ की लेबाकसिंग दा USA गी मरु ओइबा हेंस कया हंदोक्तुना लेरिबनी मरम अदुना पाकिस्तान मेडिटर अमा ओइबगी थौदांग अदु लौदुना होनरकपदा लेबाक अदुगी कोनुंग इस्लामाबाद ता अहानबा ओइना इराल अमसुंग पाकिस्तान के ऑफिशियल सिंग वारी सानखिबदा माइ पाकपा ngamkhidabani US Secretary of State Rubio Numit Marini gi khongchata India yorakre US गी Secretary of State Marco Rubio Numit Marini gi khongchat ki manung channa ngasi Kolkata da thungkhre city aduna maha ki ahan barek oiri ngasi Rubio na Kolkata da thungkhraba matung India da lairiba US ki ambassador ga amadi atopa official sing amadi atopa officer singaloina na side table ta missionary of charity gi headquarter oiriba mother house ta hana chatki mafam adula mahang da charity adugi official singa unaduna wari sanaki madugi matung da Rubio na missionary of charity na chalaiba children home ama oiriba Miramla Sisu Babanda Chatki Missionary of Charity Hariba NGO Asi Kolkata da Mother Teresa na Linkhat Kibani Mafam Asi Malem Singba Tungbada Lairiba Laita Laira Anaba Amadi Kudong Chadaba Mayok Naraba Kayagi Mating Piba Catholic Congregation Amani Rubio na lakliba asi America Secretary of State Chahi Taramari Mamang laklamba khongchat adugi matungda ahanbani kunja ing lisinganiga tarani thoigi me thada Hillary Clinton Secretary of State Orizinda Kolkata da laklambani Rubio na tha asigi kuntaruk fawba India da laigadauriba khongchat tagi matungda Jaipur amasung Delhi da chatkadauri diplomatic oiba wafam kaya ama maru oina engine gi matangda India gi luchingba singa wari sanagani loinana card ki minister singda oiba mifam da su Marco Rubio na saruk yagadauri
US ki anauba green card kangona mayumda hallaga application mapung fanaba khangankre US ki Trump administration ngarang lautokiba amada laibak aduda permanent residency pibinaba green card fangnanaba hotnariba foreigner ayamba masa masagi mayumda hallaga application sing aduning thina mensilaga apply tawakadabani haina khangankre order adu thokraba matung US da temporary oina green card kidamakta apply tawriba miyoi sing adu masa masagi maraibakta handuna mafam adu dagi apply tawakadabani adu bu hairiba anawba kanglon asi kangrup kharadi chatnaroi dauri US Citizenship and Immigration Service ki wangangroi Jack Karana fongdokibada US da non-immigrant singna tourist visa natraga mahairoi sing amadi temporary worker sing na laiba matamda maduna green card ki process ki ahanba khongtang oireroi kanglon asina illegal immigrant sing masak khangdokadauri matang sida northeast window na sandok chaba numidang wairamgi manipuri paulo shinjare meeting tabiraba punamapu amuka hana khurumjari Admission Open. National Institute of Electronics and Information Technology NELIT Imphal-gi tongan ba course singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA, MCA, MTech, AI and ML, MSc IT, MSc Bioinformatics ki oina registration tobagi aroiba numit lagliba June gi tarik 12 ni entrance test na June gi tarik 13 ta fangthokani BCA, BSc Computer Science, BTech, AI and ML gi registration tobagi aroiba numit na Megi tang kunni entrance test na Megi tarik 13 da fangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free ojagani pijariba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung experience lairaba miyoi singna apply tawbiba yagani hena akupa marol kidamak 7005063196 natragana 9366230077 da contact tawbirao natragana aikoigi office Sparkle Educational Service 2nd floor Northeast Window TV Building Hata New Chikon Road Imphal East Manipur da lengsin birao